matam kuire sina mya una ngasi LB puduri aigi nungsiraba sinausing kanaguma anova sinausingna miyeng tabirama taragadi like share subscribe tobio sina myam ko adubu intham tha numina pung 8 minute 10 tare mayam tumnaramgadra khangde adu aidi net sujada da hanakchi LB thaba jam nungaite ko adu mayam ngangak changde support tobio mayam chasing chanar bro aidi chak chagaina hojikta hogole sina myam duga ai jang makha thonge sina myam ko adu mayam changbiragadi ngahak changbiro nungsiraba sina myam kuire live thadabasu LB thadabasu video su thangataba kuire mayam kamai tawri adu net ki problem sidi ne ai miyam da haba ikai jare net jate ta hayena ko aduna ai jamna news ta jai khoigi kasar lakhipu online kasar dairi adu bhandak net jadabsina miyam da khalamgani ko net jate de hai maki video thangba lepte kaina aina video thanga chese sinaw miyam jumdagi thoga aina hek miyam da miyeng tahanjaba rail crossing do maduga jumdagi na rail crossing jode min 5 changi duga chatlaga ai video upload tawri mi sinaw miyam ko aduna isai chachabani na matam su sangjadaba haitare aduna miyamgi channel ai sang matamda sumiyang tajage ko aduna miyam kuya matungda ngasi LB pudu lakchabani ada miyam ngahak changa support tobio ko jai krishna sina miyam ichak chagi Hare Krishna, Oja, like this video. Hey, amamba sida. Mambra ne. Ite macha sing chabira bro. Aigi LB da changpi da makta ite mebu haingai thagachari. Changapa good night ay nun harau jare da ko changapa good night ay thagachari good morning tapalu no do jaro mayam net ngahak jari ngasi gam tang changbiro sinaw mayam achumma haramne mi se panna bajani ado nolei mi ne
ꯆꯪꯉꯛꯄꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯕꯅꯤ ꯑꯩꯁꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯔꯦꯕꯤꯇꯥꯁꯤꯡꯅ ꯒꯨꯗ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯔꯦꯕꯤꯇꯥ ꯑꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯁ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯥꯛꯑꯦꯍꯦ ꯄ꯭ꯔꯚꯨ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯆꯥꯛꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯏꯆꯤꯟ ꯃꯌꯥꯝ ꯇꯥꯏꯞꯁ ꯑꯣꯐ ꯇꯧꯕ ꯒꯨꯗ ꯅ꯭ꯌꯨꯁ ꯋꯥꯔꯜ ꯑꯣꯖꯥ ꯔꯦꯕꯤꯇꯥꯅ ꯑꯩꯗꯤ ꯏꯀꯥꯏꯀꯣ ꯑꯩ ꯍꯥꯏ ꯄ꯭ꯔꯚꯨ ꯆꯥꯛꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯃꯁꯤ ꯍꯧꯗꯣꯡ ꯂꯣꯏ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯆꯥꯔꯦ ꯕꯦꯟꯙꯣ ꯑꯍꯜ ꯑꯣꯏꯔꯒꯕꯨ ꯏꯀꯥꯏꯕ꯭ꯔꯥꯅꯦ ꯑꯍꯟ ꯑꯣꯏꯔꯤ ꯏꯀꯥꯏꯕꯝ ꯊꯣꯛꯇꯦꯗ ꯕꯦꯟꯙꯣ ꯄ꯭ꯔꯚꯨ ꯏꯪꯕ꯭ꯔꯣ like to use my chat okay ꯇꯥꯏꯪꯕꯥꯟꯗ ꯃꯥꯇ ꯅꯨꯡꯁꯤꯗꯦꯀꯣ ꯍꯥꯏꯗꯅ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯃꯤꯗꯣ ꯁꯨꯝ ꯌꯦꯛꯅ ꯂꯩꯔꯗ꯭ꯔꯣ like the pic on ID2 okay ꯑꯩꯈꯣꯏꯗꯤ ꯈꯟꯖꯔꯨ ꯂꯥꯎꯗꯦꯗ ꯅꯣꯏꯁꯤꯅ ꯋꯥꯔꯧ ꯄꯨꯔꯧ ꯆꯥꯎꯕꯁꯤꯅꯕꯨ ꯆꯠꯈꯤꯕ 2025ꯇ ꯑꯩꯒꯤ ꯏꯟꯗ꯭ꯔꯥꯋꯥꯁ ꯐꯪꯍꯧꯗꯦ ꯍꯥꯏꯅ ꯀꯨꯝꯁꯤ 26 ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯗꯨ ꯑꯃꯨꯛ ꯋꯥꯔꯧ ꯄꯨꯔꯧ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯑꯣꯡꯅꯤꯅꯦ ꯕꯦꯟꯙꯧ ꯃꯤꯠ ꯃꯔꯤ ꯄꯥꯝꯕꯅꯤꯅ ꯑꯃꯨꯛ ꯂꯣꯏꯅ ꯎ ꯐꯪꯉꯦ
와우 구이레해 치트라 땡큐 마tam 구이레 나액 떠우드로 그럼 빨리게 종황음도 lại 자뷰 하우나 까리 마텔 ngakha thongi chitra char bro ko chitra di like to ramaga pungom ko luot nan leibani 시 항공기부 chitra chakchabira bro mahela di chahim le kumakkane ba aige mathel di ngakha thongba ma iromba ma lari lo challe tumning de haurabo nangi changappaga tumninge tummage larik pari kuna lotli okay tawri ingtham thani na mapan makhai tare tumba matam jaunare kai nyang chage tu di hayam khumam ma tummo kari hai ba jumse nama khaiga manaramde o tin ubasiro hoi manade ai matam kharani sanggoida hongjalle ai leba jumdo adi jarak madu hongdok bane sanggoida lei tin khajan lei dunani chumi keba sushi by macha kai hai bendau karino good ji to le hai yum saba loibada akhoi chak khangani haibane hoi khangge pesa khaga mating taro yum saba loibada akhoi chak khangani haibane khangge bendau pesa kha piro mosaye iromada
comment pibasu kijare masu hose hai aina kiyam jamna akaiba ngangkhagene mayam tumin thokinu I am sorry okay kaide soiresu aduga tuminaga putlano huran chakinu ko good night piramdana New Year gi keba lising 40 tokhrabani picnic gi wow lising nifu Uno ni lu ne Una na. Tuning di wala. Hayan ta mutum mane mayam ngahangak changbiro sino mayam ai tupi no kayo chak to mina sino mayam inge moru bi mala ba jeng New Year gi lising nifu tokhrabani picnic gi kanan tawriba ai sadadu kai thamgo kanana tawrino chitra thokrabro hojikta okay lising nifuda changlak tro message amdi lai message amdi lai message hojikta okay do that man super sat tawrido udro okay yam nungaijai thagatjari bendhaubo hojikta kasar da yin hajin amba moi kanoda kasar darin thangale ngasi moi singbongi chatke khalaga tong chapangam de singbonda thoyo program yamse nahawaisu kang tournament tawgi singbonda yengbo phangaude ne jadadana dum do sangre handak khangdebo ai mobile nara karinaro kaino mi si laktene bendhau mi kha koro he narmada do khara koro kaino nam ingra Manipur yam inge Vrindavan du yam inge
ठंडा दिन में क्या करना है? माथा पगली में टोपी लगाना है, शरीर में स्वेटर जैकेट लगाना है, फिर कंबल से फिर बिछाना है, तब ठंडी कम होता है कि नहीं मेरा दोस्त? हंदक एलबी होस्ट जा जेरगी केबा यारगी गैप लोइना तौजे पानी पूरी की गिव मी something to set it something to eat say bye wait okay thank you ngahak lebiramidamakta bendabu hangai thagachari welcome country said we stated Hongdong mapanda leibra सब समय थांदा रामब्रेड होस सी हिट सी बाय रेबेटा dum yung nung leja do kayo tanto yin mayam ay kanoma sini by head nungsiraba achinaw maya ay mayamda sereng lairik ama mayamne yenghanjage ko sereng lai simingna naken thagi marumda ko naken thagi marumda haibani silai se masilai na ko ado mana lengba serengni kasar singribon haisnam leikai oja sigi sereng lairik si jana magum leiko se bai oide ado tabio bendo chitra leiribro jana magum leibo lairik ni ko si lairik se hajikangi hogulariba hajikangi matam sigi tawriba masigi loina sereng siga loina chunaba haitare ojana saragido nate kasar singirbon haistam lekai gini ado oja sigi lairik se aina kasar diary na thangrapdaina phangnabani oja sina phongbo ko ado oja sigi lairik si September date 28 2010 da phongbo lairik ni ado mayam lairik se nungsidaba host mayam ado mayam mathau kanarakani hauguleiba angangsing chasing paragadi jamna artha meaning leba wari ni serengni ko adubu ojana thambiba sereng asigi mamingna thik nemana tha lamba ko
ꯊꯤꯛꯅꯦꯃ ꯊꯥ ꯂꯥꯝꯕ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯗꯣ ꯑꯣꯖꯥꯁꯤꯒꯤ ꯑꯁꯤꯒꯤ ꯊꯤꯛꯅꯦꯃ ꯊꯥ ꯂꯥꯝꯕꯁꯦ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯆꯦꯞꯇꯔ 35 ꯆꯦꯞꯇꯔꯗ ꯑꯗꯣ ꯑꯣꯖꯥꯁꯤꯒꯤ ꯁꯩꯔꯦꯡ ꯑꯁꯦ ꯂꯥꯏꯟ 10 ꯅꯤꯀꯣ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯦ ꯁꯤ ꯁꯩꯔꯦꯡꯁꯦ ꯂꯥꯏꯟ 10ꯅꯤ ꯂꯥꯏꯟ 10 इचनाव मैम The king is a god man and he is a god man. Ado मैम लौबियो पाबियो पैसाना मरु नते आई मैम दा आई शेयर तौजगे ताहनजगे लारिक्सीदा औजार मोहन इरिबसे ठीक नेमना था लांबा ठीक नेम था लांबसिगा औजागी कुनसिगने तोंगाना लाइन 10 गा मरिखक सी ने लोइबा जाम फजगबा अर्थ वहीसे अरो करी हारी अइना हाइदी इस संजोइस ब्रदर इन लो अरो करी हारी लाइन अहुमदना करी हारी ओजासना पुक मोइबना मकल्लबा चिन थीबना मचुमलबा ताइबंगी करी ओइरनी फजद्रा इचिना मैम वाइसे अमका हाइजगे पुक मोइबना मकल्लबा चिन थीबना मचुमलबा असे ओजासना लाइन अहुमसिगा हाइरिबा वहीसे जामना अठलैबा मतमसिगा को जामना किजिंगोइबा वारिनी ओजागेसे अदो मखासिना कई हारी लाइन 10 मरीसे ताले बिसोर से का सीजन लोइबनी को सीजन लोइबा कई हारी ngang tapsi pambom tingsi afaba tamsi wahai se jana phajabani yam athalebani ko isna myam muna tabiu ngangba tapsi pambom tingsi achumba thisi haibani ko ngangba tapsi pambom tingsi ngangba ngangba pungchakta sakpa mi leyaba haji khogi any kay lekaygi kayguma program ma natra karigumba khogi organization gi karigumba program ma karigumba meeting program ma da pungangta ga mi suleba ko khogi moido thandu bente pungangta nganga su jati wow dada tanu welcome oja se jamna imbro ha kari ngangna kari ngano kari ngagano haiba nga kha thongiye ado ngangbotna mathau thabang ate ko sinamya pambom tingsi haiba wafamse kari haino sinamya pambom tingsi haibani achumba thisi haibani ko oja sigi neto pumle ai net kem tawde datano achumba thisi haibani ade makha kayari फजबा ओइसी असेंग बंगांगसी अखांग कंसी अतन बथादोक्सी फजद्रा इचिना मैम असे मैम मुन ताबियो जामना अठरलेबा खंगी पाम्बोम कैबा हाइरगे हाइबन असे जामना अठरलेबा वाहेनी को सैरेंगसे इरिसे अखांग कंसी अतन बथादोक्सी जामना अठलेबनी मैम ताबियो पाता कुमला लोंबु खोनसी ओजाय वाइसी वर्ड से पाता कुमलगा लोंबु खोनसी हाइबनते को पाता कुमला लोंबु खोनसी चिंगदा कारगा सिंबु मचनसी योंको चिंगदा कारगा सिंगचनसी हाइतीबा ओजागी वाइसे चिंगदा कारगा सिंबु मचनसी पुकई थन्नब होनसी वाव फजद्रा इचना मैम नेर पुमलसु मीदी पुमदे हे
ꯑꯗꯣ ꯌꯥꯝꯅ ꯑꯔꯊ ꯂꯩꯕꯅꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣ ꯌꯦꯡꯉꯨ ꯑꯇꯟꯕ ꯊꯥꯗꯣꯛꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯇꯟꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯥꯏꯉꯥꯏꯇꯦꯀꯣ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯆꯥꯎꯈꯠ ꯂꯝꯕꯦꯜ ꯊꯤꯔꯨꯁꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯐꯪꯈꯤꯁꯤ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤ ꯑꯁ ꯔꯃꯥꯏꯌꯣꯟꯂꯤꯅ ꯂꯩꯅꯨꯀꯣ ꯀꯣꯃꯦꯟ ꯄꯥꯗꯦ ꯄꯥꯔꯤꯁꯤ ꯇꯥꯇꯅꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯑꯃꯁꯨ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯖꯦꯅꯦꯔꯦꯁꯟꯗ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯇꯦꯂꯦꯟ ꯂꯩꯕ ꯂꯥꯏꯔꯤꯛꯅꯤꯀꯣ ꯑꯗꯣ ꯌꯦꯁ ꯍꯣꯠ ꯄꯥꯗꯦ ꯄꯥꯏꯁꯤꯗꯤꯅ ꯑꯦꯜꯕꯤꯗ ꯄꯥꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯆꯠꯈꯤꯒꯗꯧꯅꯤ ꯅꯣꯏꯅ ꯀꯣꯟꯅ ꯇꯥꯍꯧꯒꯗꯧꯅꯤ ꯑꯁꯤꯗꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯠꯄꯅꯤꯅꯀꯣ ꯄꯥꯔꯤꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯩꯔꯦꯡꯁꯤꯒꯤ ꯑꯔꯊꯁꯦ ꯑꯩꯅ ꯇꯥꯍꯟꯕꯒꯤ ꯋꯥꯔꯤꯅꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯒꯨꯟ ꯂꯩꯒꯦ ꯍꯥꯏꯁꯤꯀꯣ ꯑꯗꯨꯅ ꯄꯨꯀꯩ ꯊꯟꯅꯕ ꯍꯣꯠꯅꯁꯤ ꯀꯣ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤ ꯍꯥꯏꯔꯤꯁꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯁꯤꯌꯥꯔꯤꯡ ꯐꯤꯌꯥꯔꯤꯡ ꯌꯥꯅꯤꯡꯗꯦ ꯀꯣꯃꯦꯟ ꯍꯥꯟꯅ ꯄꯥꯎ ꯗꯨꯔ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯑꯩ ꯀꯣꯃꯦꯟꯁꯨ ꯄꯥꯔꯤ ꯑꯗꯨꯅ ꯄꯥꯎꯔꯧꯁꯤꯃꯗꯤ ꯀꯥꯎꯅꯨꯁꯤ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯊꯥꯖꯕꯨ ꯂꯥꯝꯃꯨꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯀꯣ ꯕꯦꯟꯙꯧ ꯇꯅꯨ ꯕꯦꯟꯙꯧ ꯗꯥꯇꯅꯨ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯊꯥꯗꯣ ꯂꯥꯝꯃꯨꯗꯨꯅꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯇꯥꯕ꯭ꯔꯣ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯅ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯀꯣ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯁꯨ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯑꯣꯖꯥꯁꯤꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯂꯥꯏꯔꯤꯛꯅꯤꯀꯣ ꯂꯥꯁ ꯆꯦꯞꯇꯔꯁꯦ ꯍꯥꯏꯗꯤ ꯀꯌꯥꯅꯣ ꯈꯪꯉꯕ 125 ꯆꯦꯞꯇꯔꯅꯤꯀꯣ ꯕꯨꯛꯁꯤꯝꯗ ꯌꯦꯡꯉꯨꯀꯣ 125 ꯆꯦꯞꯇꯔ ꯑꯃ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯒ ꯐꯣꯡꯉꯛꯄ ꯍꯥꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯉꯝꯄꯣꯟꯇꯦꯀꯣ ꯑꯁꯤꯒꯨꯝꯕ ꯀꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯣꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯤꯒꯤ ꯕ꯭ꯔꯦꯟꯗ ꯇꯦꯂꯦꯟ ꯂꯩ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯤꯒꯤ ꯃꯒꯨꯟ ꯆꯦꯜꯂꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯤꯒꯤ ꯕꯨꯙꯤ ꯒ꯭ꯌꯥꯟ ꯆꯥꯎꯊꯣꯛꯏ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯤꯒꯤ ꯕꯦꯕꯥꯔ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡꯗꯒꯤ ꯒ꯭ꯌꯥꯟ ꯕꯨꯙꯤ ꯂꯣꯏꯅ ꯐꯪꯏ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡꯗꯒꯤ ꯁꯛ ꯐꯖꯩ ꯂꯥꯏꯔꯤꯛꯀꯤ ꯃꯒꯨꯟ ꯈꯪꯗꯕꯗꯤ ꯁꯛ ꯐꯖꯗꯦ ꯂꯥꯏꯔꯤꯛꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯅ ꯊꯛꯁꯤ ꯈꯥꯛꯁꯤ ꯕꯦꯕꯥꯔ ꯂꯣꯏꯅ ꯇꯥꯛꯏ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯃꯃꯤꯡꯅ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯔꯨꯝꯗ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯔꯨꯝꯗ ꯍꯥꯏꯅ ꯏꯔꯝꯃꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯂꯥꯏꯔꯤꯛꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯂꯥꯏꯔꯤꯛꯁꯦ ꯀꯨꯏꯔꯕ ꯂꯥꯏꯔꯤꯛꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯨꯕ ꯌꯥꯗꯦ ꯑꯩ ꯀꯣꯃꯦꯟꯁꯨ ꯁꯨꯝ ꯄꯥꯏ ꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯥꯏꯔꯤꯛꯁꯤꯕꯨ ꯂꯦꯡꯕꯤꯔꯛꯄ ꯑꯣꯖꯥꯒꯤ ꯃꯃꯤꯡ ꯆꯥꯡꯒꯝꯃꯌꯨꯝ ꯃꯣꯍꯟ ꯁꯤꯡꯍ ꯀꯁꯥꯔ ꯆꯤꯡꯅꯤꯡꯕꯣꯟ ꯀꯣ ꯆꯤꯡꯅꯤꯡꯕꯣꯟ ꯍꯩꯁ꯭ꯔꯥꯝ ꯂꯩꯀꯥꯏꯅꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯕ ꯂꯥꯏꯔꯤꯛꯄꯨ ꯁꯩꯔꯦꯡꯕꯨ ꯋꯥꯔꯦꯡꯒꯤ ꯀꯕꯤ ꯕꯨ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯑꯣꯖꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ 7099846640 ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ 7099846640 ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯣꯖꯥ ꯃꯣꯍꯟꯒꯤ ꯁꯪꯒꯥꯏꯗꯒꯤ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯕꯨ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤꯗꯃꯛꯇ ꯆꯥꯎꯈꯠꯅꯅꯕ ꯍꯧꯒꯠꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯉꯥꯡꯁꯤꯡꯒꯤ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛꯁꯤꯃ ꯐꯣꯡꯕꯤꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯩꯅꯣ ꯑꯃꯅꯤ
ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯁꯤꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯀꯕꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯧꯖꯩ ꯃꯣꯏꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯒꯁꯨ ꯂꯥꯏꯔꯤꯛꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯪꯁꯥꯔꯅ ꯍꯤꯡꯉꯤꯕ ꯌꯥꯕ ꯇꯥꯕ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯤ ꯃꯤꯌꯥꯝꯅ ꯁꯨꯝ ꯁꯣꯟꯅꯍꯧꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯅꯤꯡꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤꯒꯤ LBCꯒ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯒꯨꯟꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯕꯅꯤꯀꯣ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯔꯨꯝꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯖꯥ ꯆꯥꯡꯒꯝꯃꯌꯨꯝ ꯃꯣꯍꯟꯅ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯤꯁꯨ ꯏꯂꯥꯛ ꯂꯥꯛꯇꯦ ꯆꯤꯇ꯭ꯔꯥꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯊꯣꯛꯄꯤꯕ ꯇꯥꯔꯒꯁꯨ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯂꯥꯛꯑꯝꯃꯒ ꯐꯠ ꯐꯠ ꯁꯠ ꯁꯠ ꯊꯣꯛꯈꯤꯕ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯀꯣ ꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯦ LB ꯊꯥꯗꯕ ꯍꯥꯏꯗꯅ LB ꯁꯨꯝ ꯊꯥꯔꯛꯄꯅꯤꯀꯣ ꯁꯩꯔꯦꯡꯗꯣ ꯊꯥꯔꯛꯎ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯏꯃꯥꯏꯄꯦꯝꯃ ꯇꯨꯝꯅꯤꯡꯂꯦꯕꯣ ꯍꯥꯏ ꯍꯣꯁꯁꯦ ꯐꯦꯁꯕꯨꯛꯇ ꯆꯠꯈꯤꯗꯣꯔꯦ ꯑꯣꯀꯦ ꯆꯠꯀꯗꯧꯕꯅꯤ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯁꯤꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩ ꯁꯤꯌꯥꯔ ꯇꯧꯒꯅꯤꯀꯣ ꯃꯌꯥꯝꯅ ꯇꯥꯕꯤꯕ ꯇꯥꯕꯤꯗꯕ ꯑꯣꯀꯦ ꯆꯤꯇ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯣ ꯑꯩꯁꯨ ꯃꯇꯝꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯡ 10 ꯇꯥꯗꯣꯔꯦ Commandant have English in hot word. Okay, Chitra, good night. ꯄꯣꯊꯥꯕꯤꯔꯣ ꯏꯪꯉꯕ ꯃꯇꯝꯁꯤꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯅꯨꯡꯉꯥꯏ ꯃꯪꯕꯤꯔꯣ ꯉꯁꯤ ꯍꯥꯏꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯆꯠꯈꯤꯗꯧꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯄ꯭ꯂꯤꯖ ꯍꯦꯜꯞ ꯃꯤ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯒꯤꯁꯨ ꯅꯥ ꯌꯦꯛꯇꯕ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤ ꯁꯥꯡꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯇꯤꯟꯅꯗꯅ ꯃꯔꯨꯞ ꯃꯄꯥꯡ ꯃꯄꯤꯖꯥ ꯃꯌꯥꯝꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯉꯥꯏ ꯃꯪꯕꯤꯔꯣ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕꯤꯔꯣ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯉꯁꯤ ꯁꯥꯕꯅꯤ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯔꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯑꯃꯅꯤ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯀꯣꯃꯦꯟ ꯕꯣꯛꯁ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯋꯥꯍꯩ ꯐꯖ ꯐꯖꯕ ꯋꯥꯍꯩꯅ ꯀꯣꯃꯦꯟ ꯊꯝꯕꯤꯔꯛꯎ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯐꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ ꯐꯝꯅ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯄ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯃꯤꯅꯤꯠ 5-10 ꯑꯩ ꯂꯥꯏꯚ ꯇꯧꯖꯒꯅꯤ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯩ ꯁꯩꯔꯦꯡ ꯃꯆꯥꯁꯤꯒꯤ ꯐꯖꯔꯕ ꯅꯨꯡꯁꯤꯔꯕ ꯑꯔꯊ ꯂꯩꯔꯕ ꯃꯤꯅꯤꯡ ꯂꯩꯔꯕ ꯂꯧꯁꯟꯕꯗ ꯃꯥꯡꯗ꯭ꯔꯕ ꯇꯥꯁꯟꯕꯗ ꯁꯣꯏꯗꯕ ꯏꯔꯟ ꯑꯣꯏꯔꯕ ꯑꯗꯨꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯤꯛꯅꯤ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯅꯣꯛꯄꯅ ꯕꯦꯟꯙꯧꯒꯤ ꯃꯊꯧꯅꯤ ꯅꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯔꯣꯅꯤ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯔꯤꯅꯤꯀꯣ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯀꯞ ꯀꯞꯄ ꯃꯇꯝꯗꯅ ꯎ ꯃꯣꯔꯣꯛ ꯆꯥꯕꯤꯔꯣ ꯅꯣꯛꯄ ꯃꯇꯝꯗꯅ ꯊꯨꯝ ꯆꯥꯕꯤꯔꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯅꯤ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ
ꯀꯞꯄꯒꯅ ꯃꯣꯔꯣꯛ ꯆꯥꯕꯤꯔꯣ, ꯅꯣꯛꯑꯒꯅ ꯊꯨꯝ ꯆꯥꯕꯤꯔꯣ. ꯀꯣ ꯀꯞꯄꯒꯅ ꯃꯣꯔꯣꯛ ꯆꯥꯕꯤꯔꯣ, ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯗꯧꯅꯤ? ꯑꯗꯨꯅ ꯅꯣꯛꯑꯒꯅ ꯊꯨꯝ ꯆꯥꯕꯤꯔꯣ, ꯀꯞꯄ ꯃꯇꯝ ꯂꯥꯛꯂꯒꯅ ꯃꯣꯔꯣꯛ ꯆꯥꯕꯤꯔꯣ. ꯁꯨꯝ ꯆꯞ ꯃꯥꯟꯅꯔꯅꯤ. ꯁꯤꯒꯗꯕ ꯄꯨꯟꯁꯤꯁꯦ ꯉꯥꯏꯔꯦ. ꯁꯤꯕꯕꯨꯗꯤ ꯕꯦꯟꯙꯧ ꯅꯣꯡꯃ ꯅꯠꯇ ꯅꯣꯡꯃꯗꯤ ꯕꯦꯟꯙꯧꯅ ꯍꯥꯏꯔꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯇꯥꯛꯂꯝꯗ꯭ꯔꯒꯁꯨ ꯁꯨꯝ ꯆꯠꯈꯤꯗꯧꯅꯤ. ꯅꯨꯡꯁꯤꯔꯕ ꯃꯤꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯃꯣꯏ, ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯃꯣꯏ, ꯀꯅꯥꯗꯁꯨ ꯅꯤꯡꯁꯤꯡꯉꯝꯃꯣꯏ, ꯀꯅꯥꯗꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯣꯏ, ꯀꯅꯥꯗꯁꯨ ꯃꯥꯏ ꯍꯥꯏꯔꯝꯃꯣꯏ. ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯠꯈꯤꯗꯧꯅꯤ. ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯦ, ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯦ. ꯍꯟꯈꯤꯕꯗꯁꯨ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯃꯣꯏ, ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯃꯣꯏ, ꯀꯅꯥꯗꯁꯨ ꯅꯤꯡꯁꯤꯡꯂꯝꯃꯣꯏ. ꯁꯨꯝ ꯆꯠꯈꯤꯒꯅꯤ. ꯚꯨꯠ ꯎꯜꯂꯤ ꯌꯨ ꯍꯦꯞ ꯇꯤꯟꯅ ꯄꯥꯕꯤꯕ. ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦꯀꯣ. ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ, ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ, ꯅꯨꯡꯁꯤꯔꯕ ꯃꯄꯥ ꯂꯣꯏ ꯊꯥꯗꯣꯛꯅ ꯆꯠꯈꯤꯗꯧꯕꯅꯤ. ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯀꯔꯃ ꯇꯧꯕꯤꯌꯨ ꯀꯣ. ꯊꯛꯇ ꯀꯥꯗꯣꯔꯦ. ꯀꯥꯕꯕꯨꯗꯤ ꯂꯣꯏꯅ ꯀꯥꯒꯗꯕꯅꯤ, ꯀꯥꯔꯣꯏꯗꯕ ꯀꯅꯥ ꯂꯩꯒꯦ ꯇꯥꯏꯕꯪꯗ? ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯚꯔꯠ ꯁꯒ꯭ꯔꯥꯍꯣꯟ ꯑꯣꯏꯈꯤꯗꯨꯅꯤ ꯀꯣ. ꯑꯗꯨ ꯖꯒꯠꯇ ꯀꯥꯗꯕ ꯇꯥꯏꯕꯪ ꯅꯠꯇꯦ. ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯖꯤꯕ ꯖꯟꯇꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯊꯛ ꯀꯥꯒꯗꯧꯕꯅꯤ. ꯀꯅꯥꯁꯨ ꯑꯃꯣꯟ ꯅꯠꯇꯦ ꯀꯣ. ꯀꯅꯥꯁꯨ ꯑꯃꯣꯟ ꯅꯠꯇꯦ. ꯇꯥꯏꯕꯪꯗ ꯂꯥꯛꯂꯕꯗꯤ ꯂꯣꯏꯅ ꯆꯠꯈꯤꯒꯗꯧꯅꯤ ꯀꯣ. ꯂꯥꯛꯂꯤꯕ ꯂꯝꯕꯤꯕꯨ ꯂꯝꯃꯨꯛ ꯂꯝꯃꯥꯡꯅꯍꯜꯂꯤꯕ, ꯂꯃꯈꯥꯡꯗ ꯃꯥꯡꯍꯜꯂꯤꯕ ꯂꯥꯡ ꯀ ꯍꯥꯏꯕꯗꯣ ꯇꯥꯕ꯭ꯔꯣ? ꯂꯥꯛꯂꯤꯕ ꯂꯝꯕꯤꯕꯨ ꯂꯝꯃꯨꯛ ꯂꯝꯍꯥꯡꯅꯍꯜꯂꯤꯕ, ꯂꯃꯈꯥꯡꯗ ꯃꯥꯡꯍꯜꯂꯤꯕ ꯂꯥꯡ ꯍꯥꯏꯕꯗꯣ. ꯍꯛꯆꯥꯡ ꯄꯪꯈꯥꯡ ꯂꯩꯍꯒꯅꯤ, ꯊꯋꯥꯏ ꯆꯦꯛꯂꯥ ꯄꯥꯏꯈꯤꯒꯅꯤ. ꯈꯪꯕ꯭ꯔꯣ? ꯃꯤꯀꯨꯞ ꯑꯃꯗ ꯎꯁꯥꯊꯛꯇ ꯇꯣꯡꯉꯝꯕ ꯎꯆꯦꯛꯇꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯥꯏꯈꯤꯅꯤ ꯀꯅꯥꯅ ꯍꯥꯏꯔꯝꯒꯦ? ꯑꯗꯨꯇꯅꯤ ꯕꯦꯟꯙꯧ. ꯈꯪꯍꯧꯗꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇ ꯀꯨꯀꯤꯅ ꯀꯨ ꯀꯨ ꯈꯣꯡꯉꯝꯕꯗꯣ ꯃꯤꯀꯨꯞ ꯑꯃ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯗꯦ, ꯀꯔꯝ ꯁꯛꯇ ꯄꯥꯏꯈꯤꯕꯅꯣ ꯀꯅꯥꯁꯨ ꯈꯪꯍꯧꯔꯣꯏꯕ. ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯁꯨ. ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯑꯗꯨꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯂꯣꯏ ꯅꯨꯡꯁꯤꯅꯕꯅꯤ, ꯂꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅ. ꯏꯁꯩꯗꯣ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯌꯥꯗꯦ. ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯂꯣꯏ ꯅꯨꯡꯁꯤꯕꯅꯤ. ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯕꯨ ꯂꯝꯃꯨꯛ ꯂꯝꯍꯥꯡꯅꯍꯜꯂꯤꯕ, ꯂꯃꯈꯥꯡꯗ ꯃꯥꯡꯍꯜꯂꯤꯕ ꯂꯥꯡ. ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯣ ꯂꯃꯈꯥꯡꯗ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯃ ꯇꯧꯕꯤꯌꯣ. ꯑꯗꯨꯅ ꯀꯔꯃ ꯇꯧꯔꯒꯗꯤ ꯄꯨꯟꯁꯤ ꯁꯥꯡꯒꯅꯤ. ꯀꯔꯃ ꯇꯧꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯑꯐꯕ ꯂꯧꯕꯨꯛꯇꯣ ꯐꯖꯅ ꯁꯨꯔꯕꯗꯤ ꯐꯧ ꯐꯖꯅ ꯐꯪꯒꯅꯤ. ꯑꯐꯕ ꯂꯧꯐꯝꯗꯣ ꯊꯧꯑꯣꯏꯗꯅ ꯍꯤꯡꯆꯥꯛ ꯀꯥꯆꯧ ꯁꯨꯕ ꯇꯥꯔꯒꯗꯤ ꯐꯧꯁꯨ ꯐꯪꯉꯣꯏ, ꯄꯩꯁꯥꯁꯨ ꯆꯪꯒꯅꯤ, ꯑꯔꯦꯝꯕꯗꯁꯨ ꯃꯥꯡꯒꯅꯤ, ꯑꯋꯥꯃꯟꯁꯨ ꯍꯟꯖꯜꯂꯣꯏ. ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ, ꯑꯐꯕ ꯀꯔꯃ ꯇꯧꯕꯤꯌꯨ. ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯤꯅꯨ, ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯃꯨꯅꯨ, ꯃꯤꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯝꯃꯨꯅꯨ. ꯑꯐꯕ ꯇꯧꯕꯤꯌꯨ. ꯂꯥꯏꯗ ꯀꯠꯄ ꯄꯥꯝꯃꯨꯔꯨꯅꯨ, ꯂꯩꯇ ꯂꯥꯏꯔꯕꯗ ꯄꯤꯊꯣꯛꯄꯗ ꯄꯥꯝꯃꯨꯔꯨꯅꯨ. ꯂꯩꯇꯕ ꯑꯃꯗ ꯗꯥꯟ ꯇꯧꯕꯤꯌꯨ, ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯆꯥꯎꯅ ꯐꯪꯒꯅꯤ. ꯑꯩꯅ ꯃꯉꯣꯟꯗ ꯗꯥꯟ ꯇꯧꯔꯦ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯂꯤꯊꯣꯛꯄ, ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯁꯤꯌꯥꯔ ꯇꯧꯒꯅꯨ. ꯑꯗꯨꯗꯤ ꯃꯍꯩ ꯌꯥꯟꯗꯦ ꯀꯣ.
ꯑꯗꯨꯅꯤ ꯊꯛꯇ ꯀꯥꯒꯗꯣꯏꯗꯣ ꯀꯔꯃꯗꯣ ꯐꯔꯒꯅꯤ ꯃꯊꯛ ꯀꯥꯒꯗꯣꯏꯗꯣ ꯄꯥꯛꯂꯕ ꯕꯣꯔꯥꯛ ꯏꯄꯥꯛ ꯇꯨꯔꯦꯟ ꯏꯄꯥꯛꯇ ꯍꯣꯜꯂꯤꯕ ꯍꯤꯗꯣ ꯅꯧꯗꯨꯅ ꯆꯨꯝꯅ ꯈꯣꯟꯗ꯭ꯔꯒꯗꯤ ꯏꯔꯩꯗ ꯂꯩꯁꯜꯂ ꯁꯤꯒꯗꯧꯕ ꯑꯗꯨ ꯏꯔꯩꯗꯣ ꯂꯥꯟꯕꯗꯣ ꯆꯨꯝꯅ ꯅꯧꯅ ꯍꯣꯜꯂꯒꯗꯤ ꯏꯔꯩ ꯂꯥꯜꯂꯒꯅꯦ ꯇꯣꯔꯕꯥꯟ ꯌꯧꯒꯗꯧꯕ ꯑꯗꯨꯅ ꯇꯣꯔꯕꯥꯟ ꯌꯧꯅꯕꯒꯤ ꯍꯤꯗꯣ ꯆꯨꯝꯅ ꯍꯣꯟꯅꯕ ꯇꯧꯕꯤꯌꯣ ꯃꯗꯨ ꯏꯔꯩꯗꯨ ꯂꯥꯟꯕꯗꯣ ꯍꯩꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯧꯗꯣ ꯆꯦꯠꯅ ꯄꯥꯏꯕꯤꯌꯣ ꯑꯗꯨꯒ ꯇꯝꯕꯤꯌꯨ ꯁꯣꯏꯗꯅ ꯏꯔꯩ ꯂꯥꯟꯒꯗꯧꯕꯅꯤ ꯕꯤꯟꯊꯧꯍꯣꯏꯗꯤ ꯕꯣꯔꯥꯛ ꯂꯩꯕꯅꯤꯅꯀꯣ ꯕꯣꯔꯥꯛ ꯑꯃ ꯍꯦꯛꯇ ꯂꯥꯟ ꯆꯠꯄ ꯍꯥꯏꯗꯤ ꯉꯝꯗꯦꯗꯅ ꯇꯨꯕꯠ ꯏꯁꯤꯡ ꯀꯟꯅ ꯆꯦꯜꯂꯤꯗꯨꯒ ꯍꯤꯗꯣ ꯂꯥꯟꯒꯗꯧꯅꯦꯕ ꯂꯥꯟꯒꯗꯣꯏꯗꯣ ꯅꯧꯗꯣ ꯄꯥꯏꯕ ꯅꯧꯗꯣ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗ꯭ꯔꯒꯗꯤ ꯆꯦꯠ ꯐꯖꯅ ꯍꯣꯟꯗ꯭ꯔꯒꯗꯤ ꯏꯔꯩꯗ ꯂꯩꯁꯜꯂ ꯁꯤꯒꯗꯧꯕ ꯑꯗꯨ ꯏꯔꯩꯗꯨ ꯂꯥꯜꯂꯒ ꯇꯣꯔꯕꯥꯟ ꯌꯧꯕꯒꯤꯗꯃꯛꯇ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨꯅ ꯍꯤꯗꯣ ꯍꯤꯅꯥꯎ ꯆꯨꯞꯅ ꯍꯣꯜꯂꯒꯗꯤ ꯆꯨꯝꯅ ꯆꯠꯀꯗꯧꯕ ꯌꯥꯔꯦꯀꯣ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯔꯦ ꯁ꯭ꯋꯤꯠ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯊꯋꯥꯏꯗꯤ ꯁꯤꯕ ꯅꯠꯇꯦꯀꯣ ꯍꯛꯆꯥꯡꯇꯅꯤ ꯁꯤꯔꯤꯁꯦ ꯎꯄꯥꯝꯕꯤꯗꯣ ꯀꯛꯇ꯭ꯔꯤꯉꯩꯗ ꯃꯅꯥꯁꯦ ꯌꯥꯝ ꯐꯖꯅꯅꯦ ꯊꯣꯠ ꯊꯣꯠ ꯅꯧꯅ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯍꯨꯝꯅ ꯁꯤꯠꯄꯅꯦ ꯍꯦꯛ ꯀꯛꯇꯅ ꯃꯈꯥ ꯊꯥꯗꯕꯗ ꯃꯅꯥ ꯎꯏ ꯂꯥꯎꯕ ꯊꯣꯠ ꯊꯣꯠ ꯅꯧꯕꯗꯣ ꯁꯠ ꯍꯥꯏꯊꯒꯤ ꯂꯦꯛꯊꯈꯤꯅꯦꯕ ꯀꯔꯤꯒꯤꯅꯣ ꯊꯋꯥꯏꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯎꯁꯥ ꯃꯅꯥꯗꯣ ꯂꯦꯛꯊꯔꯛꯏꯕ ꯑꯗꯨꯃꯥꯏꯅ ꯃꯤꯁꯨꯀꯣ ꯊꯋꯥꯏꯗꯣ ꯆꯠꯈ꯭ꯔꯒꯗꯤꯅꯦ ꯃꯁꯥꯗꯣ ꯎꯅꯥ ꯋꯥꯅꯥꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯊ꯭ꯔꯦꯛ ꯊ꯭ꯔꯦꯛ ꯂꯥꯎꯔꯛꯀꯅꯦꯕ ꯊꯋꯥꯏ ꯌꯥꯎꯔꯤꯉꯩꯗꯤ ꯍꯛꯆꯥꯡꯗꯣ ꯀꯜꯂꯦꯕ ꯁꯨꯅꯤꯡꯕ ꯁꯨꯕ ꯌꯥꯏ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ ꯆꯠꯅꯤꯡꯕ ꯆꯠꯄ ꯌꯥꯏ ꯀꯣꯏꯅꯤꯡꯕ ꯀꯣꯏꯕ ꯌꯥꯏ ꯊꯋꯥꯏꯗꯣ ꯆꯠꯈ꯭ꯔꯗꯤ ꯀꯥꯏꯁꯨ ꯄꯣꯞ ꯇꯥ ꯂꯩꯔꯦꯅ ꯎ ꯃꯇꯨꯞ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅꯤꯗ ꯕꯦꯟꯊꯧ ꯋꯥꯔꯤꯕꯨ ꯁꯤꯠꯇꯅꯤ ꯑꯇꯩ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯠꯇ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤꯅ ꯃꯤꯅ ꯇꯥꯅꯤꯡꯗ ꯃꯥꯜꯂꯦ ꯃꯤꯅ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯗꯤ ꯑꯈꯪ ꯑꯍꯩꯁꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏꯗ ꯀꯦꯒꯦꯟ ꯌꯨꯝꯕꯤ ꯑꯣꯏ ꯀꯥꯏꯗꯣ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯈꯪꯖꯕ ꯈꯤꯇꯪ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯈꯤꯇꯪ ꯄꯥꯖꯕꯗꯨꯒꯤ ꯈꯪꯕꯗꯣ ꯃꯤꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯧꯒꯠꯂꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯒ ꯈꯪꯍꯧꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯕꯅꯤꯀꯣ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯔꯒꯁꯦ ꯃꯇꯝ ꯃꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯐꯝꯕꯁꯦ ꯋꯥꯔ ꯄꯣꯠꯅꯤꯀꯣ ꯄꯩꯁꯥ ꯐꯪꯕ ꯄꯣꯠ ꯅꯠꯇꯦꯕꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯒꯠꯂꯛꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯆꯦꯜꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦꯕ ꯏꯁꯤꯡ ꯑꯐꯖꯕ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯅꯩꯔꯦꯕꯀꯣ ꯅꯩꯕ ꯏꯁꯤꯡꯁꯦ ꯅꯣꯡꯃꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯦꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯁꯨꯝ ꯇꯧꯖꯕꯅꯤ ꯑꯣꯀꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯃꯣꯡꯒꯣꯜ ꯅꯠꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯧꯅ ꯑꯅꯧꯕ ꯀꯅꯥ ꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨ ꯂꯣꯏꯕꯧꯇꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯨ ꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯩꯈꯣꯏꯒꯤ ꯒꯧꯔꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯃꯇꯥꯡ ꯀꯩꯒꯨꯝꯕ ꯄꯔꯞꯀꯤ ꯋꯥꯔꯣꯜ ꯈꯔ ꯈꯔ ꯊꯝꯖꯕꯅꯤ ꯈꯪꯗ ꯍꯩꯇꯅ ꯁꯨꯝ ꯊꯝꯖꯕ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯥꯏ ꯕꯥꯏ